ꯑꯩꯅ ꯑꯃꯨꯛ ꯉꯥꯡꯒꯦ ꯈꯜꯂꯤꯁꯤꯅꯅꯦ ꯉꯥꯡꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯁꯨꯝ ꯎꯔꯤꯕ ꯄꯣꯠꯁꯦ ꯁꯨꯝ ꯈꯟꯅꯕꯩ ꯋꯥꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯂꯨꯍꯣꯡ ꯄꯟꯊꯥꯅꯦ ꯂꯨꯍꯣꯡꯕꯒꯤ ꯑꯎꯟꯄꯣꯠꯀꯤ ꯑꯩꯅ ꯅꯣꯡꯃ ꯒꯥꯔꯤ ꯊꯧꯅ ꯂꯥꯏꯚ ꯇꯧꯕ ꯑꯃ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯆꯍꯤ ꯐꯥꯔꯒꯗꯤ ꯃꯦꯃꯣꯔꯤꯗ ꯂꯥꯛꯑꯒꯗꯤ ꯁꯤꯌꯔꯒ ꯇꯧꯕ ꯌꯥꯕꯅꯤ ꯐꯦꯁꯕꯨꯛ ꯂꯥꯏꯚꯁꯦ ꯊꯤꯒꯠꯄꯗ ꯈꯪꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕꯅ ꯁꯣꯏꯗꯅ ꯂꯥꯏꯛꯀ ꯇꯧꯔꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯊꯣꯛꯂꯛꯑꯒ ꯃꯗꯨꯃꯨꯛ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯑꯎꯟꯄꯣꯠꯀꯤ ꯃꯇꯥꯡ ꯅꯠꯇꯦ ꯉꯁꯤꯒꯤꯁꯤꯅ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯝ ꯀꯦꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯨꯍꯣꯡꯕꯝ ꯀꯦꯕꯁꯦ 5 years ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯄ ꯃꯥꯜꯂꯤꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅ ꯍꯧꯖꯤꯛ ꯀꯦꯅꯔꯤꯕ ꯁ꯭ꯇꯥꯏꯜꯁꯦ ꯀꯦꯗꯦ ꯏꯚꯟ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯨꯝ ꯇꯦꯟ ꯍꯥꯎꯁꯀꯤ ꯑꯗꯨꯃꯥꯏꯅ ꯀꯦꯕꯒꯤꯁꯨ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯗꯤ ꯂꯥꯏꯇꯤꯡ ꯑꯗꯒꯤ ꯃꯥꯝꯇꯣꯞ ꯈꯟꯕ ꯈꯣꯠꯄ ꯂꯣꯏ ꯌꯥꯎꯕꯅꯤꯅ ꯍꯣꯏ ꯃꯥꯒꯤ ꯑꯦꯃꯥꯎꯟꯇꯣ ꯆꯥꯎꯔꯛꯄ ꯋꯥꯅꯤ ꯑꯗꯨꯕꯨ ꯊꯕꯛꯇꯤ ꯂꯣꯏꯅꯗꯤ ꯀꯟꯕ ꯋꯥꯟ ꯒꯣꯗ ꯍꯥꯏꯗꯤ ꯃꯐꯝ ꯑꯃꯗ ꯂꯣꯏꯁꯤꯟꯗꯣꯛꯄ ꯌꯥꯕꯒꯤ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯅ ꯀꯣ ꯕꯣꯔ ꯀꯩꯅꯥꯁꯨ ꯄꯥꯏꯕ ꯑꯗꯒꯤ ꯃꯌꯨꯝꯒꯤ ꯄꯥꯏꯕꯁꯤꯅ ꯑꯗꯨꯝ ꯃꯣꯏꯅ one of the best decoration one of the best ꯁꯨꯝ ꯇꯧꯔꯛꯄꯗ ꯀꯩ ꯍꯥꯏꯅꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯂꯣꯋꯔ ꯃꯤꯗꯜ ꯀ꯭ꯂꯥꯁꯁꯤꯅ ꯃꯇꯧ ꯇꯝꯅꯤꯡꯉꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯑꯃꯨꯛ ꯄꯩꯁꯥ ꯄꯨꯔꯒ ꯁꯦꯜ ꯄꯨꯔꯒ ꯗꯦꯀꯣꯔꯦꯁꯟ ꯉꯝꯅꯕ ꯍꯣꯠꯅꯔꯛꯑꯦꯕ ꯑꯗꯨꯅ ꯁꯤꯒꯤ ट्रेंडꯁꯦ ꯑꯩꯅ ꯁꯨꯝ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯊꯨꯝ ꯌꯥꯝ ꯄꯥꯏꯕ ꯀꯣ ꯀꯥꯏꯟ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯁꯦꯂꯤꯕ꯭रिꯇꯤ ꯇꯥꯏꯞꯇ ꯏꯚꯟ ꯑꯗꯒꯤ ꯅꯪꯒꯤ VVIP ꯁꯤꯡꯁꯤꯅ ꯀꯣ ꯑꯗꯒꯤ ꯕꯣꯔ ꯀꯩꯅꯥꯁꯨ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯇꯤꯛ ꯆꯥꯔꯒ ꯀꯣ ꯍꯥꯏꯗꯤ ꯂꯩꯗꯅ ꯃꯣꯏꯁꯤꯅ ꯀꯩꯗꯧꯕ ꯃꯁꯥꯒꯤ ꯁꯨꯃꯥꯡꯗ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯗꯦꯀꯣꯔꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯂꯨ ꯅꯥꯟꯅ ꯑꯗꯨꯝ ꯍꯣꯡꯈꯤꯕꯗꯅꯦ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯃꯇꯧ ꯇꯝꯅꯔꯛꯀꯅꯦꯅꯗꯤ ꯈꯜꯂꯤ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯗꯦꯀꯣꯔꯦꯁꯟ ꯌꯥꯎꯗꯕꯤ ꯍꯣꯡꯕ ꯀꯥꯏꯅ ꯀꯩꯒꯤꯅꯣꯗꯤ ꯏꯝꯄꯦꯛꯁꯦ ꯂꯥꯏꯔꯕꯗ ꯑꯗꯨम ꯑꯣꯏꯕꯗꯣꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯗꯦꯀꯣꯔꯦꯁꯟ ꯇꯧꯔꯛꯑꯕꯅꯤꯅ ꯂꯨꯍꯣꯡꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯆꯠꯇꯣꯔꯤꯕ ꯃꯔꯤ ꯃꯇꯥ ꯑꯗꯒꯤ ꯏꯟꯚꯥꯏꯇꯤꯁꯤꯡꯁꯦ ꯑꯅꯧꯕ ꯐꯤꯔꯣꯜ ꯍꯣꯡꯅꯤꯡꯉꯛꯑꯦꯕ ꯍꯥꯏꯗꯤ ꯉꯁꯤ ꯌꯨꯝꯁꯀꯩꯁꯗ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯈꯤꯕꯁꯦ ꯃꯊꯪꯒꯤ ꯏꯔꯥꯏꯗ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯄꯗ ꯃꯗꯨꯒꯤ ꯔꯥꯅꯤ ꯐꯤ ꯀꯣ ꯃꯗꯨꯒꯤ ꯈꯣꯡꯎꯞ ꯃꯗꯨꯒꯤ ꯄꯤꯌꯔꯁ ꯑꯣꯐ ꯏꯌꯔꯔꯤꯡꯁ ꯑꯦꯟ ꯅꯦꯛꯀ꯭ꯂꯦꯁ ꯍꯟꯅꯤꯡꯗ꯭ꯔꯦꯕ ꯑꯥꯏꯗꯔ ꯒꯣꯜ ꯑꯣꯏꯒꯦꯔꯥ ꯅꯪꯒꯤ ꯀꯣꯇꯦꯠ ꯑꯣꯏꯒꯦꯔꯥ ꯍꯣꯠꯅꯕꯀꯣ ꯍꯥꯏꯗꯤ ꯐꯣꯇꯣꯗ ꯔꯤꯄꯤꯠ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯃꯣꯏꯁꯦ ꯂꯥꯛꯅꯤꯡꯗ꯭ꯔꯦꯕ ꯁꯤꯅꯦꯕ ꯌꯥꯝ ꯏꯝꯄꯦꯛꯐꯨꯜ ꯑꯣꯏꯔꯤꯁꯦꯀꯣ ꯑꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯗꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯒꯤ ꯔꯥꯅꯤ ꯐꯤ ꯋꯥꯡꯈꯩ ꯐꯤ ꯁꯦꯠ ꯀꯣ ꯂꯩꯖꯕ ꯀꯥꯡꯕꯨꯗꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯒꯤꯗꯤ ꯂꯩꯖꯕꯅ ꯂꯤꯠꯂꯦ ꯁꯦꯠꯂꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯇꯧꯕꯁꯤ ꯑꯃꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯩꯗ ꯎꯔꯒꯀꯣ ꯄꯥꯝꯃꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯃꯣꯕꯥꯏꯜ ꯄꯥꯏꯗꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟ ꯂꯩꯇꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯂꯩꯇꯕ ꯃꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯇꯤꯅꯦꯖꯔ ꯅꯍꯥꯁꯤꯡ ꯑꯗꯒꯤ ꯃꯣꯏꯗꯤ ꯈꯔ ꯍꯦꯟꯒꯠꯂꯛꯄꯁꯦ ꯑꯗꯨꯅ ꯃꯣꯏꯅ ꯃꯇꯧ ꯇꯝꯅꯤꯡꯕꯅꯤꯅ ꯋꯥꯏꯕ ꯐꯪꯉꯒꯁꯨ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯦ ꯑꯗꯨꯕꯨ ꯌꯥꯝ ꯊꯤꯅ ꯏꯝꯄꯦꯛꯐꯨꯜ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯍꯥꯏꯗꯤ ꯁꯦꯟ ꯂꯩꯖꯗꯕꯁꯤꯡꯗ ꯃꯉꯣꯟꯗ ꯐꯥꯎꯔꯝꯒꯗꯕ ꯒꯤꯜꯇꯣ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯒꯤꯗꯤ ꯇꯧꯕ ꯐꯪꯗ꯭ꯔꯦꯅꯦ ꯀꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯗꯦꯀꯣꯔꯦꯁꯟ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯣꯡꯕꯁꯦ ꯍꯣꯡꯕ ꯌꯥꯏ ꯑꯗꯣ ꯇꯁꯦꯡꯅ ꯂꯨꯍꯣꯡꯕꯁꯤꯗ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯊꯝꯍꯟꯅꯤꯡꯉꯤꯁꯦ ꯂꯨꯍꯣꯡꯕ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯀꯣ ꯍꯥꯏꯗꯤ ꯄꯨꯔꯥꯅ ꯍꯣꯡꯉꯛꯀꯗꯧꯔꯤꯕꯅꯤ ꯃꯥꯏ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯣ ꯍꯥꯟꯅ ꯁꯤꯡꯒꯜ ꯑꯣꯏꯅ ꯂꯩꯔꯝꯕꯗ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯥꯒꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯄꯥꯔꯠꯅꯔꯁꯤꯞꯇꯣ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯍꯁꯕꯦꯟ ꯋꯥꯏꯐꯇ ꯑꯗꯒꯤ ꯋꯥꯏꯐꯇꯤ ꯑꯃꯨꯛ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯛꯇꯅ ꯃꯥꯒꯤ ꯄꯨꯔꯥ ꯆꯦꯟꯖꯅꯤ ꯐꯦꯃꯤꯂꯤ ꯑꯅꯤ ꯁꯨꯔꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯤꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯀꯣ ꯍꯪꯍꯟꯅꯤꯡꯉꯦ ꯃꯤꯅꯤꯡꯁꯦ ꯋꯥꯏ ꯀꯨꯟꯗꯣ ꯄꯔꯦꯡ ꯅꯠꯇ꯭ꯔꯥ ꯀꯨꯟꯗꯣ ꯄꯔꯦꯡ ꯀꯩꯗꯧꯕꯩ ꯍꯨꯏꯅꯣ ꯑꯇꯣꯞꯄ ꯐ꯭ꯂꯥꯋꯔ ꯀꯩꯒꯤ ꯑꯣꯏꯔꯝꯗ꯭ꯔꯤꯅꯣ ꯑꯗꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔ ꯀꯥꯡꯁꯨꯕꯤ ꯏꯟꯅꯕ ꯀꯥꯏ ꯀꯔꯤꯒꯤ ꯀꯥꯡꯁꯨꯕꯤ ꯀꯥꯏ ꯁꯨꯝꯕꯁꯦ ꯍꯪꯍꯟꯅꯤꯡꯉꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯂꯩꯗꯅ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯀꯜꯆꯔꯁꯤꯗ ꯂꯩꯖꯔꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯪꯍꯧꯅꯕ ꯍꯣꯠꯅꯕꯗꯨꯅ ꯐꯩꯌꯦꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯅꯧꯕ ꯂꯨꯍꯣꯡꯕꯗ ꯂꯥꯛꯏꯕ ट्रेंडꯁꯤꯗꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇ ꯀꯦꯛ ꯑꯆꯧꯕ ꯀꯛꯊꯕꯤ ꯀꯣ ꯑꯗꯒꯤ ꯐꯣꯇꯣ ꯐꯖꯕ ꯅꯝꯊꯕꯤ ꯑꯗ ꯑꯩꯅ ꯁꯤ ꯍꯥꯏꯔꯤꯁꯤꯡꯁꯦ ꯐꯦꯁꯟ ꯏꯟꯗꯁꯇ꯭ꯔꯤꯗ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯗꯦꯀꯣꯔꯦꯁꯟꯒꯤ ꯂꯝꯗ ꯂꯥꯛꯏꯕ ꯑꯗꯒꯤ ꯀꯩꯅꯣꯗ ꯂꯥꯛꯏꯕꯁꯤꯡꯅꯗꯤ ꯌꯥꯅꯤꯡꯗꯕ ꯌꯥꯏ ꯑꯩꯁꯦ ꯃꯣꯏꯗꯣ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯈꯛꯇ ꯅꯠꯇꯦ ꯑꯣꯡꯂꯤ ꯖꯦꯅꯔꯦꯜ ꯑꯣꯏꯕ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯅ ꯇꯧꯕꯗꯒꯤ ꯂꯥꯏꯔꯕꯁꯤꯡꯁꯤꯅ ꯃꯇꯧ ꯇꯝꯅꯔꯦ ꯑꯣꯟꯄꯣꯠꯀꯤ ꯂꯝꯗꯦꯟꯁꯨ ꯃꯉꯥꯏꯀꯣ ꯑꯗꯨꯅ ꯂꯥꯏꯔꯕ ꯈꯔꯒꯤ ꯋꯥꯕ ꯀꯥꯡꯕꯨꯅꯗꯤ ꯃꯁꯥꯁꯦ ꯒꯤꯜꯠ ꯐꯥꯎꯖꯩꯑꯕ ꯀꯩꯅꯥꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯨꯍꯣꯡꯉꯝꯗꯥꯏ ꯀꯩꯅꯥ ꯈꯨꯗꯤꯡꯃꯛ ꯏꯃꯣꯁꯅꯦꯜ ꯑꯣꯏꯐꯝꯁꯨ ꯊꯣꯛꯏ ꯑꯗꯨꯅ ꯃꯣꯏꯒꯤꯗꯤ ꯀꯩꯅꯣ
turning point do ko life ke duna moina pam su tongning ba adubu leitaba kangu na di madu de hena paisa changi bu do yam pharak ta ba ko madu de hena chading to gi bu do aduna hoji hoji manipur da leriba train si aduni ko haidi selam pai ba ko celebrity kaina di BBIP gi mato sum BBIP di na taba celebrity di na taba mona sum mato tang pa aduna sumaina sum thamjaningi points ko haidi BBIP bu egera celebrity bu egera moina yam cham cham na torok tar ga di ko haidi kana lejadaba laira ba sing su pisa lejadaba sing su dum guilt of power kan khali khali janing da mi su bari leram ba si point si ko si de gi point of view de ni ko su kai de dum wari ma hudok ba si ka su kai de na khali ko discussion je aduna yes kamai to gadi ko pe ya kan ko masam sa gi sumang se piklak pa de gi na ge ta phajadab di decoration han karnataka khalam me karnataka gi hojiti dum screen ga lak pa de gi dum full ko gi kahani white cloth na ko de gi decoration with flowers and all de gi disco light na ching ba ha pe sine ba photograph ta phajai yes videograph ta phajai loi phajai kana gum ha kani once in a lifetime ni ko yes ki bu su ka de du lei ba mi na taw ba da lei ta ba mi du na matok tam ba do moi jini ko yam ngai tu je de ge kaina du no gil phaw ba do adu ni yam pharak ta je ko do khang de si change sam di lak pham di thuen khale do change lak pa se ko akhoi gi BBIP de gi celebrity sing adi gi matik yam cha ba sin thum pa ba sing suni yam cham no hong gi ba su ma ma tom khale keno tar du hong gi ba adi gi musi matang je akang hi de clarification pa me ma to khala matung da koina fijang khali se masi chummi bra la libra hai ba sima ko sima ai akang clarification pa me adi gi amana akhoi gi luhongbam je ju kan ni community hall adi gi hotel ka le se akhoi ma to ma na tham ba yam kan na khoi gi decoration yaw ge adum cham cham hong gi ba le ta ga di madu su ya ka ran khale ko aduna lohomai matam da lohomai season da lohomai yam wari sa ninga lai adu bunga sigi topic ti maruina khoi gi decoration je nga pa phang da tawak pa se sen pa mi sing sin na sum tawdi ma tok tawak pani hoi manipur da lari ba khoi gi ten house sing gi ma gi di big business ni mai season ni yam phai ko moi gi de adu bu si ha ne ta moi gi do tawro ha bina te adu bu la ba sing na ma tok tambi ga nu guilt phaubi ga nu adegi amu mamana bising adi mamana bising hong chat pada smain ki ga dong smain to ga dong ni en na taksan bi ga nu bor kai na o ga do basing du su ko phajana gyan ta bi yu aduna moroi na bor kai na o ga do se ko chela matung da ko ge discussion na over ma mathok ta en kale general oina e moina kari to bu yai kai to bu ya di ka ha si ko hoji kan di moina lohom da kan chatho ko to bu su yam bera ne ba hai di thai di hong hai chatho ko no ka ha si aduna yam thina maru oi ba ko haidi chok popan ba ya ba na te de gi emotional oi gum na timing ni na dum saw lak ka doi ni aduna yam lei tu subchal ba da ko koi gi sigi kaino se matok tam ning sing sina moi da gil phaw ba ngai te bu khaki point ni ko aduna si ha ga solution ni ga sini masigi choro thank you very much